Media and Parliamentary Reporting hai behiramda seminar ama pangthokre Assembly ki proceeding asi pangfong da fong bayade haina veteran politician o joina fongdokre. Police na MDS ki hana ki project director gi lamlongai da laiba yumda ahum laksuba oina red chathakre personal computer yauna maru oiba che chang kaya fagatkre hairi. Awang nong poki yelahumi singak senba amadi mahusagi pothok singak senduna thamnanaba ahanba Eastern Himalayan People's Convention na fongdokre. Genocide ki awaba nanglaba Myanmar gi Rohingya furup singda mateng pangdinaba Manipur Muslim singna India government ki pukning chingsingkre. Amasung India amasung Myanmar ani gi marakta hena faba mari lehananaba leibak ani na ngasi MOU mga khutjek pinakre. Mayamba khurumjari adom nengbiri Pinky Okram na hoji pungja si faubagi maroiba pausing miyamda pizari. Veteran politician amasung matam amagi minister oiramba Okram joina assembly ki proceeding sing fongbada pangfong da fongba yade haina fongdokre. Media and Parliamentary Reporting hai behiramda Manipur Legislative Assembly Secretariat senduna Manipur Legislative Assembly ki conference hall da pangthokiba nongma ki oiba khanane nabagi wafamasi fongdokibani. Khana nainabaduda akhang ahai oina saruk yakiba o joina reporting of the proceedings of the House and breach of privilege and contempt of the House da wangang laduna Parliament amasung State Assembly ki member oiriba singda ahenba privilege kharapiri. Assembly ki proceeding di Assembly ki manung khaktagini Assembly ki proceeding da speaker na lauthoki ba thaudok wangang secret discussion committee proceeding na chingba sing fong bayade. Pauche sing na hairiba wafam sing asi fong labadi contempt of the House haina laugani haiki. Khana nainabadu haudringai mangoina na pangthokiba hogdokpagi thoramda Manipur Legislative Assembly ki Speaker Y Khemchan MPCC ki President TN Haukipsu saruk yaki. Nungthil ki khana nainabagi thoramda lamdamasi ki Chief Minister oiramba Radha Binod Koijam MPCC ki President TN Haukip amasung LMS Law College ki Associate Professor Dr. N Pramod saruk Yaki. LMS Law College ki Associate Professor Dr. N Pramod Singh na Constitutional Provisions on the Privilege and Parliamentary Reporting MPCC ki President TN Haukip na Relation between Legislature and Media amasung Chief Minister oiramba Radha Vinod Koijam na Parliamentary Procedures hai behiramda wangangki. Khana nainaba haudringai mamangda pangthokiba khana nainabagi haudokpagi thoramda Radha Binod na Manipur Legislative Assembly su legislature reporter amasung staff sing training pinabagi training bureau ama hangtok haningbagi wafam thamki. Manipur Legislative Assembly ki Speaker Y Khemchan na haudokpagi thoramadu da wangang laduna training bureau ama hangani haibagi thajaba thamki. Ngasigi khana nainabagi thoramadu da lamdamasi da leiriba electronic amasung print media da thabak tawriba sing journalism tamliba mahairoi sing amasung assembly ki staff sing na sarukyaki. The provision of the Article 194 provide all these privileges to the all state legislatures in the country. Article 105 provide to all members of the parliament. Si moi the people privilege di moi. Sigumba piriba privilege masai the sopa wapam moi the piriba maduna madina karimba kanda privilege du sopa natraga karimba kanda sopa yapa natraga karimba madu aina kanaguna maduda abe commission ga leina agoi tauda di madu akoi madu breach of privilege ko.
Manipur Development Society के हाने के प्रोजेक्ट डायरेक्टर वाइनिंग थेम की लमलोंगई दलाइबा युमदा अहुमलक सुबो ओइना रेड चथग्रे रेड अदु इम्फाल वेस्ट के एसडीपीओ की फमसु पुरीबा अमदी केस असिगी इन्वेस्टिगेशन ऑफिसर ए घनश्याम शर्मा लुचिंग टीम अमना चथकीबनी ngasi ayuk pung tara taba dwaidagi hauduna chathakiba thibuhumbagi thabak aduda वाइनिंग थेम की पर्सनल कंप्यूटर याउना मरु ओइबा चे चांग कया फागतख्रे हाइरी पनबा याबा अमना मणिपुर डेवलपमेंट सोसाइटी की हाने के प्रोजेक्ट डायरेक्टर वाइनिंग थेम सोसाइटी असि के हाने के चेयरमैन ओरंबा हाने के चीफ मिनिस्टर ओक्रम इबोबी चीफ सेक्रेटरी ओहम डीएस पोनिया पीसी लमकुंगा ओइनाम नवकिशोर अमदी सोसाइटी असि के एडमिनिस्ट्रेटिव ऑफिसर एस रंजित की मथक्ता सोसाइटी असि के फन लाना सिजने हाइबे की मरालदा इम्फाल पुलिस स्टेशन ना एफआईआर अमा लौखिबा लैख्रबनी नाकल अमरोमदा केस असि की मतांगदा सीबीआई ना प्रिलिमिनरी रिपोर्ट अमा मणिपुर लेंगाकता पिरकननबा खंगलकपा लैख्रबनी हौजिक फाउबा फंगबा पाउगी मतुंग इना थीबा हुंबगी थबक हौजिसु सथारी हाइरी अवांग नोंगपोक लमदम की येलोमी सिंगाक सेनबा खकनतना लमदम असिदा लरिबा यूरानियम पेट्रोलियम अमदी नेचुरल गैस न चिंगबा मौसागी पोथोक सिंगाक सेंदुना थमनबगी मतांगदा इहान हानबा ओइना पांगथोकपा ईस्टर्न हिमालयन पीपल्स कन्वेंशन ngasi इम्फाल दा पांगथोखरे थौरम असि नॉर्थ ईस्ट डायलॉग फोरम NEDF ना अवांग नोंगपोक स्टेट सिंगी तोंगान तोंगान बलुप तरानी थोइगा पुन्ना खुसमनदुना इम्फाल गी चिंगमैरोंग दा लैबा होटल क्लासिक ग्रांडे दा पांगथोकिबनी मिजोराम खकनतना अवांग नोंगपोक लमदम सिंगी स्टेट सिंगी लुप सिंग मरु ओइना सेफ सिक्किम बोरोक ह्यूमन राइट्स ऑर्गेनाइजेशन त्रिपुरा कार्बी ह्यूमन राइट्स वॉच असम पीपल्स मूवमेंट फॉर सुभाश्री वैली अरुणाचल प्रदेश खासी स्टूडेंट यूनियन मेघालय अमदी नागालैंड की एक्टिविस्ट सिंग याउना मणिपुर की तोंगान तोंगान बलुप सिंगी मिहुत सिंगना थौरम असिदा सरुक याकी ngasi ki thoram atuda awang nongpok lam gi state sing dagi central government ki makhada leinung da phangba mahusa gi oiba pothok sing lokthoknana ba honarakpana maram oiraga mafam atuda khundari ba mioi sing da achouba chaitheng pirakpagi matang da khainane nakhi mining tawfam amadi mafam atudagi akoibada leiba khunja sing da pau amata piramdana uranium amadi petroleum mining tawrakpana haksel amadi akoibagi khal kairakpa kaya asi karamna ngakthokani haibagi matang da su khanaki सरुक याखिबा सिंगे मनुंगदा नॉर्थ ईस्ट स्टूडेंट यूनियन की प्रेसिडेंट सैमुअल जायवा अमदी मेघालय दगी लाखिबा रेवरेंड बासाई मोइटना मेघालय दा यूरानियम माइनिंग दा सोखलिबा सिंगी मतांगदा अकुपा पाउदम पिखी लोइनना न्यू लिबरल इकोनॉमिक अपॉर्चुनिटी अमदी मसीना अवांग नोंगपोक लमदा थेंगनरिबा खुदोंग चादबा सिंगी मतांगदा मखोइगी ओइबा वाखलोन सिंग फोंगदोंनखी हारिबा माइनिंग सिंग असिगा मियोइबगी हकमत पगसु मरी लेनै हाइदुना ngasiगी मिफम अदुदा राइट टू लैंड वाटर अमदी राइट टू नेचुरल रिसोर्सेस हाइबा हिरमदा खननेनखी मिफम अदुगा मरी लेनना नॉर्थ ईस्ट डायलॉग फोरम की कन्वेनर यू नवकिशोरना पाउमी सिंग उनबदे हाई ngasi famliba मिफम असिदा माइनिंग तौबना सोखलिबा सिंग असिगी मायोक्ता वारेप खरे लौदुना इंडिया गवर्नमेंट का मरी लेनबा सिंगदा अमदी UN दा खंगलगनी हाइकी अमसुंग यूरानियम अमदी पेट्रोलियम माइनिंग ना पीरिबा चैथेंग सिंग उत्पा तोंगान तोंगान बा फिल्म अहुम सुंगसी थौरम अदुदा उत्तुना सरुक याखिबा सिंगी पुकनिंग चिंगसिनखी कन्वेंशन की लोचलपद कोई डिक्लेरेशन माइनिंग मैम प्रजाना यादना हेत नमदना तोक्सनना मागी अंगम शक्ति तौरगा लौब खोप लम लौसनब हेत माइनिंग तौरपसिंगसे मसिदी अखोई यारोय हाइबगी मतांगदा सिगी डिक्लेरेशंस मैम सिंगसी अखोई लौरब मतुंगदा अखोई इंडिया की मरुओइबा कनोसिंग दा कोई लोइन थाजगनी मागी पार्लियामेंट की मीटिंग दा कोई लोइन थाजगनी स्टेट मैम की मागी चीफ मिनिस्टर कंसर्न डिपार्टमेंट थानी मरुओइना मिनिस्ट्री ऑफ एटॉमिक एनर्जी यूरेनियम कॉर्पोरेशन प्राइवेट लिमिटेड इंडिया द मोइदा कोइना थागनी अदुगा ONGC दसु कोइ थानी देन सिगी रिपोर्ट से कोई यूनाइटेड नेशंस की मागी तोप मेकानिज्म सिंग दसु हारिबो रिपोर्ट से कोई थारा कांदा करिगुंबा माइनिंग तौगे हाइबा तारगदी सेफगार्ड मेजर्स प्रोसीजर्स गाइडलाइन मैम सिंग फॉलो तौब्रा तौदब्रा करिगुंबा तौदबदना ह्यूमन राइट वायलेशन तौब तारगदी द स्टेट हैज टू टेक द रिस्पांसिबिलिटी नुमित हुमनी चुपना पांगथोकदबा निपान सुबा सिराराखोंग हाथै फनित चिली फेस्टिवल PWD अमदी PD मिनिस्टर थोंगाम विश्वजित नंगासी सिराराखोंग दा हौदोख्रे सिराराखोंग सनाउलोंग न सिंधुना पांगथोकलिबा फेस्टिवल असिदा स्टॉल तरा निपान सरुक यादुना तोंगान तोंगान बा मुरोक मखल कया मियाम दा फंगनखी
Sirarakhong village ground pangthokiba festival aduda tongan tongan ba district kayadagi farmers singna saruk yaki. Sirarakhong ki khunja singna festival asi state level ki thakta pangthok haningbagi apamba phongdokladuna minister da memorandum amasung asi pisanki. Thorom aduda saruk yakiba minister TS Biswajitna Sirarakhong hathai panit face asi state level ki thakta puthoktuna miyamda khanganba mathau tai haiki. Mafam asidasu food processing unit ama hangtoknanaba cluster ki project ama paikhatnaba honaragani haiki. Chief Minister ga tanaraga lamdam asida fangliba tangleba morok makhal sing asi pothok hengkat hananaba amadi senmitlon hengkat hanaba honaragani haiki ba thasabasu piramki. Ngasi ki thorom aduda Kairao Assembly constituency ki MLA I Rameshwar su saruk yaki. Festival asi ki saruk ama oina festival yawba lakpa singda Sirarakhong waterfall yengbagi khudong chabasu fanganki. Loinana Imphal da base tauba lamkoina adventure bu pamjaba singi camping taubagi khudong chabasu fanganki. More police amadi tarama toy suba Assam Rifles ki apun ba khutpu amana ngasi ayuk pung 8:35 rom tabada More ki Sunrise Ground da chathagiba operation amada lona thingkraba lalahulup pripak pro gi kadar ahum fare faraba kadar ahum adudi Thobal mayai lekai dagi Waikhom Vidyananda alias Tampak puba chahi kunmanga apokpa W Iboyai Uripok Haubam Dewan lekai dagi Kongai lakpam Bisharuf alias first chahi kunmari apokpa Ramananda amasung Nambol Tera makhongdagi Pebam Kokngang alias Kathokpa chahi kulumdoi apokpa laikhidraba ningthem pisakni makoi ahumak lalahulup asigi self style corporal oina thabak tawbani hairiba kadar ahum asi Myanmar dagi takada laiba B2 camp dagi thoraktuna Moreda lona yadaba thoong kaya chathanaba thorakpani hairi makoi gi mathakta More police na case ama lokhatuna thigat pa hokre hairi Manipur lengakta mitop singi fida piba yaroi amasung khut Thingzan Hanba Haibasida Coordinating Committee of Civil Societies Manipur na sinduna Press Club ta haukiba September kitang amada pangthokiba khananabagi mifamna lawkiba warep sing thabakta ongthoknanaba lep khrei haina Coalition of Civil Societies na thadorakpa cherol amana khangalakli warep sing asi thabakta onthoknaba ngasi famkiba mifamna miyamgi warep na lawkiba lawmi yelhomi ngakpa lup kauba lup asigi thaupunanaba miyoi taret na saba managing committee ama semle haina cherol asina makha tarakli Supreme Court ki order ki matung inna yumthangnaba state singi home guard ta piriba duty allowance kumna state asigi supiu atope state ki home guard singna Manipur ki home guard ta ki duty hena tawbana te haina Nagaland ki retired senior superintendent of police Potsangbam Sonamani na phongdokre ngasi Manipur Press Club ta phongdokkiba pangthokkiba paumi singa unabada retired SP Nagaland na yumthangnaba Nagaland state ki mamang chahidagi hauna state adugi police personnel singna fangliba minimum pega manana duty allowance pikre home guard amada nongmagi duty allowance oina lupa chamaga yangkai piramba du ngasidi nongmada chaunga kun piduna ahongba lakre lengakna Manipur ki home guard singa sibu volunteer ki category da Chingbani Haigadoribra Natraga Anemba Thaki citizen ni Haigadoribra Yumthangnaba state singi home guard ka state asigi home guard ki marakta khenaribasi karino athuba matamda lengakna mityeng changbiduna home guard singna taliba demand sing asigi achumba khongthang lokhatpiu haiki Manipur government has been paid the home guard personnel a very minimum wages for which thousands of our ladies and gentlemen who have been struggling for their lives, and uniformed personnel who has been given a maximum 4,500 or 5,000 maximum, whereas in other states, your counterpart states where I was serving for pretty long time, they have been paid 15,650. Uchiwa Lairak Achobada Laiba Integrated Community Development Organization ICDO ki Managing Committee amadi Executive Committee ki ayaba yaudana organization asi karigumba makhal amada ki thabak thoram sing tawba yaroi haina cherol amada khangalakli loinana organization asi ki secretary hingna expired oire haina
Muk angang bana isalamba ki thawong da chenari basingi mathakta ain gi oiba mateng lauduna legal action lauragani haina cherol asina makha tarakli. Community Food and Nutrition Extension Unit, Ministry of Women and Child Development, Government of India, Amadi Social Welfare Department, Anina Kusamnaraga, National Nutrition Week Palan Taukre. Kumal Lampakta Laiba, Balvavan, the Pangtokiba Thoramaduda, Social Welfare Minister Nyamcha Kipgen, Social Welfare Department ki Director, Zusintha Lazarus, Community Food and Nutrition Unit ki Ministry of Women and Child Development, Chinga Mathaki Officer in Charge Apurba Das Yauna Social Welfare Department ki Makok Thongpa Officer Singna Sarukyaki. Thoramaduga Mari Lenena Minister Nyamcha Kipgena National Nutrition Week asi Central Government na Inkumja Lising Amaga Chamapan Marfu Nithoi dagi Hauduna Pikliba Angang Singbu Masama Ufana Thamnana Papandamda Pangtoktuna Lakli. Laibak asida lairiba angang singna machi oiba chinjak chaba watpana laibak asigi chawkhatpagi lambida ngasisu singna bama oiri. Nutrition education khaktana mama oibi sing amati angang singbu masama ofana thamba ngamgani haina minister na phongdoki. Ngasigi thoramaduga mari lenana infant and young child feeding practices better child health haibagi themda nongmagi oiba workshop amasu pangthoki. It is observed throughout the country from 1st September to 7th September every year. The main objective to celebrate Nutrition Week is to raise awareness on the importance of nutrition for health, which has an impact on development, productivity, economic growth, and ultimately national development. Optimal infant and young feeding practices, better child health, is the theme of National Nutrition Week 2017. Haukiba September amadagi hauduna headquarter IGAR South ki mityeng makhada 26 sector Assam Rifle gi 18 Assam Rifles na Chandel gi nahasing gi damak pre-recruitment training program ama haukre. Chayol mari chupna chathagadoriba training program asida Manipur gi nahasing na Assam Rifles sa join taunana ba puning thawatli. Lakliba October ki tang ahum dagi tara fauba Manipur gi naha sing khaktagi oiba army recruitment rally ama laimakong da pangthok lagani saruk yaning ba candidate singna www.joinindianarmy.nic.in da register tawgada bani hairi. Service for Disabilities Haibe Hiramda International Excellence Award Fanglakraba Moirangthem Premier Singbu Achamba Thoram Amada Taramna Okre. Manipur State Social Welfare Board Infal Sinduna Chairperson gi Office Chamber da Pangtoki Batharamaduda Chairperson M Priyo Malana Premier gi Thauna Asibu Thogat Chanabagi Damak Thoram Asi Sinbani Mahaki Mai Pakpa Asina Hotpu Hotna Rabadi Ngamdaba Laite Takli Haina Fungdoki. Lonana Award asi Mamang Thagitang Kulumdoida Association for Disabled People, Para Sports Foundation, Association of Special Education and Allied Professions na Sinduna, India International Center, New Delhi da Kusinakibani. Sigumba International Excellent Award Pangapasi Atangwani, Aikoi Gumba, Soinaraba Sing Disabled Kangu Singi Damata Katopaga Loinana, Ahing Nungtin, Subna, Awaba Kangdana, Honorapa Isanapa. Moirangthem Premier bu yamna koi state board ki maikei dagi hana thagasari loinana sigumba ma dongna honna bakanba mayam ama kathokpa loinana tawrakpa mayam amasu tungdasu aikoina sigumba mayam ama lakhin. Churachandpur district ta angangi kokta cerebrospinal fluid haigatuna kok chawthokpaki laina hydrocephalus naraba case amamuk thengnare. Matam khara ki mamangda angang ahum hydrocephalus na nabagi case laikhrabani. Chahi ama khara henda ngairiba angang nupa macha adu Churachandpur district ki Visamwal khulda Genthanlian amasung Vainanchin anigi machani. Angang asigi kok adu cerebrospinal fluid haigalakpadagi makok adu centimeter kuntra manga lairambadagi centimeter humbudra da chawthorakibani. Tha khara gi mamangda operation tawraba matungda khara hantharamba du makha tana layeng nabagi sel laitabadagi angang adu ki makok adu amuk chawkhalakpa haurakle. Mama mapa adu lairaba sen yamna thoktaba maram oiraga hauzik angang adu makha tana layeng nanaba sen laitabadagi layeng dana lairi.
लाकदौरिबा जनरल पंचायत मिखलगा मरी लेनना मियामगी मरक्ता इंगतप्पा कायरक्पा अमसुंग लंथुम मांगलक्पगी फिवम लाकपा याबना थौबाल डिस्ट्रिक्ट पुंबदा सीआरपीसी की सेक्शन 144 की सबसेक्शन 2 की मखादा मियोय मंगा नत्रगा मंगादगी हेना पुनबा याद्रे हाइना थौबाल की डीसी एल नवकिशोर सिंह ना थादोरक्पा जेरोल अमना खंगलकली अथिंगबासी मनुंग चाना चै नोंगमगी अमदी मियोयबदा सोकपा याबा खुचु खुलाई पुदुना चटपा यादे हाइना चेरोल असना मखातारी कनागुंबना लुहोंगबा असी अनागी ओइना मियाम पुनगदबा थौदोक लैरबदी डीसी दगी हाना अयाबा लौगदबनी हाइरी हाइरिबा अथिंगबासी खुदक्तगी चटनाबा हौरे हाइना चेरोल असिना मखातारी बेंगलोर द बेस तौबा कन्नडा लोंदा फोंगबा टैबलॉइड पाउचे लंकेश प्रतिके की एडिटर अमदी सीनियर जर्नलिस्ट गौरी लंकेश पु सखंगदब सिंगना नोंगमैना कापतुना हालंबगी थौदोकपु एडिटर्स गिल्ड ऑफ इंडिया ना अकनबा मओंगदा पेंदब फोंगदोरकली लोइनाना अवाबसु फोंगदोरकली लैखिरबा गौरी लंकेश सेंट्रल गवर्नमेंट की मायोक्ता तोंगान तोंगान बे इशू सिंगा मरी लेनना महाकी पाउचेदा थौना लेना इबा ngamba amadi atopa forum singda phongdokpa ngambi journalist amani mahakpu mihathina hatlambagi thodok asi democracy da chauna singnabagi khudamni amadi press ke ningkha tambada singnabani haina editors guild of india na phongdorakli Karnataka government na mihat asida ningthina thigatuna maraleba singda matik chaba chairak pigedabani haina su editors guild of india na taksilakli Nakalamaromda editor Gauri Lankesh ngarang nongmaina kaptuna hatkiba thodokpu editors guild Manipur na suyamna kana yaning da bafongdokpaga loinana mahakpu hatkiba thong adu Karnataka government na daita pugadabani hairi ngasi editors guild Manipur gi Imphal da pangthokiba mifam amana Gauri Lankesh hatkibagi thong asi Paumi Singh ningkha tambabu singnabani haina penda bafongdokhi Gauri Lankesh ki mihat adu Social Democratic Party of India Manipur state na su condemn tawrakli Matang swais the break amalawzage Manipur amadi malem gi tongan tongan be ipaw singa loina na khoi break the gam tuna hanjarake impact news pu mi eng ta tuna lebiu mayam bu mukan taram nokchari bulletin sigi makhata ba paw miyam da pizari India government gi maikai dagi su genocide ki awaba nanglaba Myanmar gi Rohingya furup ki damak fivam fagat hananaba akan ba pressure pi gedabni haina All Manipur Muslim Organization Coordinating Committee amadi constituent organization singna phongdokre ngasi amoko ki office ta Paumi Singha unabada organization asigi secretary SM Jalal na hiramasi ki matang da lebak asigi prime minister amadi president loinana Burmese government asu Burmese embassy gi through da memorandum pisan kre hairi makha taraduna India government na responsible neighboring country ama oina UN ga khusam naduna santi purakna bagidamak achauba thodang laugadabani loinana deputy CM Y Joy Kumar gi machanupa Yumnam Devjit na kurbani ki matang da pi khiba warol adu international Muslim community ki mamaida khupak thabagumbani maramaduna akan bamo ongda condemn tawi hairi loinana deputy CM na mahakpo ain gi thongda puthokadabani haiki karigumba wafam asi ki matang da deputy CM na tumina laikhiba tarabadi karigumba kanglup ki oiba irang thoklaklabadi madugi afafatta ki daita mahakna pugadabani haina phongdoki amadi idul joha gi numita class amadi exam tawkhibe school sing heritage convent Herbert amadi KM blooming school sing pung mudrani thoi gi manungda amokok amadi miyamda tauraroi haina sengdokna na haiki karigumba school sing asina sengdokta batarabadi thangnaba mikupta school sing asi thingzelle haina lauthokani hairi nakalamaromda amokok na cyber crime department da prophet Muhammad pu karemnaba photo thagalakpagidamak miyoi khara yamna thuna fagatkhibadu yamna thagatningai ni haina phongdokhi Lanjen na aba adugum mamioi singse masi India government na any possible help makoida even refugee status for piraga any possible help pina naba thorang paikhat pifam thoi United Nations ki maikai degi forces na nabagi damakta aduga khutakta sigumba violence singsi lephan naba India government na thau paikhat kadabani adu UN gi adu khoigi chinjak ki oiba athingba piriba se masigi mayokta Sapchaba akogi punishment paikhat anabagi damakta India government na chobo thorang lonningi Myanmar da akogi sathariba awat anai amasung shanti oiba dumba posak ama hanjalakna nabagi damakta akogi punamakpu sembiba Allah mapu mahaki mafamda koi punamak amatu aina tuwa tawminnasi
lamdam asida laiminariba furup maselgi marakta karisu nattaba wafam amagisu hektamak miyam mamangda puthokpa haibasi Hingminaba nungsi chanan laiminaba pamdaba kanglopni haina Maitai Youth Front Manipur branch na thadorokpa cherol amada pauzelakli handakta miyoi amagi Facebook status ki wafam amada Maitai amadi pangal gi issue oinenaba lining pusinduna hotnariba pangal amadi Muslim loop sengi Khongthang Maitai Youth Front State Branch All Maitai Club Organization Manipur amadi apunba Maitai laima maira lupna akanba maongda yaningda bagaloinana angang amaka ki wahi kharada issue sagat pa pamlibasi nunggi oiba wafam karino haina hanglakli Muslim lining chatpasingi kumai oiriba Idul Jaha numita sa hatpagi thong asi mi hatpagi practice tobani haina social media oiriba Facebook ta phongdokhiba Deputy CM Jimnam Joy Kumar gi machanupa Devjit Faduna logi oiba chairak pigedabani haiduna ngasi hatagolapati da pangal singna lambi thingduna khongjang changsinkhre Wathok asigi matangda Manipur Muslim Welfare Organization ki President Abdullah Pathan na haikibada Deputy CM gi machanupa na Facebook ta phongdokhiba wafam asi Islam lining bu singna bani madugi mathakta lamdam masida laiminariba furup maselgi nungsinaba thugaibani Laibak amagi lengak chubli pairiba luchingba amagi machana furup amabu singnaduna aranba wafam kaya phongdoklakpa fawba police na fadana leithokpa haibasi taraina laude Mahak fufaduna logi oiba thabak laukhananaba matam thakrabasu ngasi fawba tasanadana leithokpa sibu yaningdana protest tawbani Maramaduna athubada faduna matik chaba chairak pidrabadi akan bakhongjang changsilagani hairi Koina ultimatum pizaki pungni punipani manung da mahakasi fara kanda an yoiba chairak pibiu lamdamba sida communal harmony thamnabagi damakta devji nata sengna sumbo wafam phongdok ligiba asi ati kai sumung nate ngasi mob linsingi sasal hatpagi mob linsing kayama Melen India ki mafam singa thokli ba se Manipur batam kaya ding nungsi sana lai iba peaceful coexistence lai iba lamdam masida so adumba Melen India ki mafam thokli ba dumba thodok singa do pa thokhan ningne bagi asoba sharowa mani haina koi na lawda bangamde mahaku fara kada angi oiba thabak la athu matam lawkhat kadabani masida han bai koi protest ni makhata bada masida tholakpa afapata gi daita deputy sem amadi ngasi paliba government pujagadabni India amasung Myanmar anigi marakta ngasi MOU manga khutyek pinakre masigi mathakta yana warol ahum amasu yanaki Laukhalakli bakongthang asi leibak anigi marakta afaba mari hengkatnaba laukhalakpani yana warol sing asi Prime Minister Narendra Modi amadi Myanmar gi State Councillor loinana de facto leader Aung San Suu Kyi na anina khutyek pinakhibani khutyek pinakhiba MOU singi marakta English singaniga supna tara taret tagi English singaniga supna kun fauba leibak anigi marakta cultural exchange program pangthokpa Myanmar Press Council amadi Press Council of India ki marakta cooperation pinaba Election Commission of India amadi Union Election of Myanmar ki marakta cooperation pinaba MIIT linkhatpagi matangda lairiba MOU makhatana sangdokpa haksel amadi analayeng gi lamda tengbang pinabaga loinana Myanmar gi yame thinda lairiba Women's Police Training Center upgradation tawbada tengbang pinaba asina chingbani loinana India ki jailda fazinduna lairiba Myanmar macha nifubu thadoklagani haina Modi na thajaba pikhi Myanmar gi Rakhine state ta oiriba charangnaba asi stakeholder sing khaktana waroisin purakpa ngamgani thajai amadi leibak ani gi ngamkhaida lairiba apunbagi saktam punna ngakminanaba wafam Modi na phongdokhi Manipur State Power Distribution Company Limited MSPDCL na press release amada Lakliba September gi tang nipan asida ayuki pung 13 dagina ahum fauba mai mutlagani hairi consumer singna wahangbam laikai gi consumer singda affect tawgani hairi Namthangjang Rongmai village ta khatna chainaba thokdok thokhibagi matangda Manipur State Disaster Management Authority MSDMA gi Vice Chairperson Adim Pamaina khut thingjelakpa yaningde Khunja Singh amadi khulasi gi hanagi secretary oramba makhudingang Ramain ki marakta thokna khiba khatna chainabagi thokdok ki matangda ain gi thongda case chathari Hiramasi matangda MSDMA gi Vice Chairperson na laukhalakli bakhongtang athuba matamda handu haina village asigi maira paibi gi President Alice Kamaina phongdokre
Panba yai khul asiki chahi gi oiba account statement gi matangda mamang chahi dagi hauna makudinangi imung manung amadi khunja singi marakta kayara khana khatna chaina bagi thokdok thokrabani loinana MSDMA gi vice chairman na tha asiki tang tara faubagi manungda chayet naba lairiba asiki waroisen purakani haina mamang tha August tang kuntra da phongdokiba laikhrabani ngasi Manipur Press Club ta pangthokiba paumi singa unabada Elis Kamaina khul asiki khatna chaina bagi thokdok asiki waroisen purakna bahaiduna adim pamaina khunja singi ayaba yaudana khul asigi mihut kharada namduna soi tawhanba yaningde adim pamaina thamlagliba khongthang asina khun asida hena irang thoklokpa yabagi fibamda leire mari leinaba singna mityeng changbiduna mahusagum khul asi ingna chikna leinana bahotna biu haiki mana hojik within 10 days ki mamangda manungsida kano yanaba purakani hena soi tawri dusu force yawe akhoi da tritan tawe moisina yum lon silaga mi ani hum khakta hotel du da kausilaga meeting tawraga meeting present ne hadana soi taw halle aduga mathakta na ko na meeting present habisim che changsi inaba phongdok busi idabi da present taw halle aduga khabar da nei top top na akhoi na khalluba gi wangmadagi moi tawrak busi ase akhoi yaning daba oina phongdok sab All Manipur Rickshaw Drivers and Pullers Welfare Association amasung DS Enterprises kaisam thongna sinduna langban kaithel haina mingthonba mela ama ngasidagi hata kangjoipung da hawdokre tha asigi kunmari fawba numitara mapani chupna chathagadaba mela asida makhal makha kaya gi stall hangli stall sing adugi manungda maru oina lamdam asida saba leitengi potlam kaya yawbada natana nupi singi fanek firol ake amau kaya gi stall su yawri angang singi sanapot sing su yawbaga loinana chana thaknana ba imungi seasonana ba tongan tongan ba potlam sing amasung laire ki stall su mela asida hangli mela asi hawdokpagi thoramda All Manipur Rickshaw Drivers and Pullers Welfare Association ki secretary organization ki from Puriba Rosikanta takhel chana phongdokibada ingkum jalising amga chamapan marfutara mapan gi April tara tareta lingkhat ki ba rickshaw thoba singi loop asina ngasi fawbada government ki maikai dagi mating ama fawba phangdri rickshaw gi registration number piriba Imphal Municipal Corporation ki maikai dagi su loop asibu chawkhatnana ba karigumba mating amata panglakhi balaitri haina nungai taba phongdoki adubu loop asina lepalaitana miyam gi damakta honakigani miyam nasu loop asibu saugatpiyu amasung mateng pangbiyu haina appeal tawki Kunithoi Suba Manipur University Inter-College Literary Meet 2017 Manipur University Students Union Musuna Senduna Lakliba September Gitang Kunmari dagi Hoduna Nominini Chupna Manipur University ki Centenary Hall da Pangthok lagani haina Musuna Thadorok Pacherola Mana Khangalagli Hariba Literary Meet asida Nationalism amasung Patriotism da yumfam oiba recitation amasung Patriotic Song Competition Pangthokani Hari Competition asigi form tha asigi taradagi Musu MSF MSU Suk amasung KSC ki office tagi fangani haina cherola sina makatari Socialist Students Union of Manipur, Manipur Proletariat People's Democratic Union amadi Struggle Committee Manipur na punsinduna Organizing Committee Lamyan be Irabot Observation Month kauba committee ama semkre Lakadoriba Lamyan be Irabot kining sing thoram thabum ama mapong fana pangthokna na bagi pandamda committee asingasi kaisampat lemazam lekai da leiba Socialist Students Union of Manipur ki office semkibani committee asigi coordinator oina comrade Hero Maitai bu khanki loinana transport finance yauna tongan ba subcommittee ki convener nipan ama sukhanki amasung lamyan ba irabot na pamjaramba manaba wakhalon sandokpada hena mangjil thaba mioi singda tongan ba award taruk pinabasu committee asina warep naki Drug abuse and its impact on the society and crime against women haibe hiramda nong magi oiba community policing gi thoramda Thobal District ki manung chana laiba hayel lobuk khul amada pangthokre thoram adu Thobal Police Station amasung Educational Development Organization hayel lobuk na sinduna pangthokibani thoram adu da Thobal Police ki OC B Rishikesh Sharmana Luchingba Police Station adu ki atopa officer singa meyamga watana ki Haukiba September Marida Kedogi Thomi Thokjom Luki Apokpa TI Stomba Takhel Awang Laikai Laibana Khanghaudana Laikidabada Northern Manipur Building Workers Union Natural Amada Awaba Fongdorokpaga Loinana Imung Manungi Awaba Dasu Sarukyari Haiki
Bishnupur District Legal Service Authority amadi Manipur Legal Service Authority na sponsor tauduna nongmagi oiba legal awareness program ama Bishnupur Yangoi Ningthau Community Hall da Bishnupur District Consumer Protection Forum na sinduna pangthokre ngasigi tharomadu da resource person oina saruk yakiba TS Hemchandra advocate na haikibada kanagumbana pot lairiba singda namthak tauduna haibadi chanana ba pot chaida mioi bagi hakchang da sokpa yaba pot yan sizina batarabadi pot yoliba mioi edu chai ohum jail da thamba yai aduga fine oina lupa lising mga su thian gani karigumba pot yoliba mioi aduna hanjin hanjina pot yan sizina batarabadi mahak lifetime imprisonment piba yai haiki ngasigi thoramadu da Bishnupur Municipal Council ki chairperson L Maniya Yaima Dr IS Konthauzam Y Suranjoy Designated Officer Food Safety amadi A Gopendra District Supply Officer Bishnupur na thoramadu da Presidium member oina saruk yaki Trinamool Congress ki MP amasung Hana Bengal ki Tourism Minister Oiramba Sultan Ahmad na laikidabada Popular Front of India Manipur State na Cherol amada thamoi sok na nungai taba phongdorakli Sultan Ahmad na Muslim singi yaifana ba thabak thauram kaya pangthoklami amasung All India Muslim Personal Law Board ki thabak thauram kaya su thawai hakchang yauna hotnarami haina Cherol asina makatarakli Maringle News Chekon dagi Tongtang Paul Aseng Kauba Mioi Amana Angang Oiriba Kabukai Amak Kanduna Peoples for Animals da Khusinnarakre Tongtang Kabukai asi Satan ba amadagi lupa chani da lairaga tha amagi mamangdagi mahakna laurakhibani hairi Amaromda Tronglaubi Makhalaikai da laiba S Dilip Kumar Kauba Mioi mayumdagi Monoslate Cobra amasu PFN akan bangam kre atopa thaudok amada soklaba kokil uchek ama Chirel managing dagi S Romeo Kauba amana kanduna PFA da sinakre hairi basa singasi masa mau fagatnanaba ningthina loiraba matung umang wamangda thadokhigani hairi Wangjing High School gi 1990 Class 10 Batch Alumni Association asinduna chahi kuntaret ki manungda matam amada makhoibu takpi tambirakhiba oja singda khudol pot kaya piduna amadi laikhidraba oja singi photo da haikal leka tamduna ikai khumnaba ki tharama ma pangthokre tharamadu da Wangjing High School gi hauzik oriba oja sing amadi YK College Wangjing gi principal S Birahari Singh da su khudol pot piduna ikai khumnaba utki Assam Rifles na sinduna veterinary camp ama ngasi to pachingda pangthokre camp aduda manak nakpadalaiba khul kayagi sasan singsu layeng bagi khudong jaba piki camp asi Wildlife Institute of India Manipur Forest Department amadi 39 Assam Rifles headquarters IGAR South na sinduna pangthokpani Hauzik sanabagi pau Taranithoi suba Manipur State League Football Tournament ngasidagi Khuman Lampa ki artificial turf ground da sanaba haukre Football League Tournament asi ngasi ahanba sanakhiba league match amada Sagolban United ki sanaroi Patrick Kamaina match asigi homfunipan suba minute chankhiba match asigi amata ngariba panjil aduna anoba imagi mangal khabam lamkhaibu panjil amasino da maithiba piki Football League Tournament asigi ani suba league tana klasa kainau gi sanaroi M Aboina match asigi ahapa matam marfutara hondoi suba minute ta chankhiba panjil aduna nako nambol mapalbu panjil amasino da maithiba piba ngamki khumokcham ingocha sing memorial trust ki senthang makhada All Manipur Football Association na sinduna ngasidagi haukiba football tournament asigi haudokpagi thoram aduda Karong Assembly Constituency ki MLA DD Thaisi Thangmoiban Assembly Constituency ki MLA KH Joy Kishan amadi Amfa ki President S Sanatom bagaloinana association asigi masaknaraba mioi kayana saruk yaki Football League Tournament asigi hayeng sanagadaba Om Super League ta Movan Line FC Kangpokpi amadi DM Rao Awang Sekmaiga Mari Super League tana Nisa Thangmaiban amasung Neroka FC sangakfam anina lamba taunaragani Nahakpam Apabi Memorial 3rd Division Football League Tournament ta Yova Khetrigao amadi FC Imphal Kongba ani draw oikre
ngasi Khetrigao da laiba ABA gi sanabung da sanakiba football league tournament asigi league match amada Yoba Khetrigao amadi FC Imphal kongba anina match asigi apiba matamda Panjil amata chanaba ngamdana match asida mayoknari ba team ani asi match adu draw chatkibani Imphal East District Football Association gi meeting makada football team taramari na saruk yaduna chatharakliba league football league tournament ani asi hayeng sanagadaba league match amada YMC Khanarok amadi YBC Langdum ani na sanaragani Imphal East District Football Association ki mityang makhada chathariba ngangkham boy Memorial Second Division Football League Tournament ta DSC Chanung Mai Pakre ngasi ABA Khetrigao gi sanabung da sanakiba Football League Tournament league match amada DSC Chanung gi sanaroi mamangna match asigi kuntrani toy suba minute chankhiba match asigi amata ngaire Panjil aduna SSC sector bu Panjil amasuno da mai thiba pi kiba ngamki football team taruk na saruk yaduna chatharakli ba football league tournament asigi hayeng sanagadaba league match amada MIGAU Hata Golapati amadi BSU Kairao anina lamba taunaragani Tarani Thoi Suba Manipur State League Football Tournament ta saruk yagadoriba Southern Sporting Union Singjamai gi sanaroi amadi team official singda uniform amadi kit sing khudol tamkre ngasi ayuk football club asiki sanglenda pangthokiba thauramadu uniform amadi kit sing asibu khudol tambikhiba Lan Laima Financial Institute Singjamai gi General Manager L Jivanlata SSU gi President M Lokendro amadi Football Club asigi masak nairaba mioi kayana sanaroi kunmari amadi team official mari aduda uniform amadi kit sing adu khudol tamki S Dinakumar na team captain oiriba football team asigi head coach na G Dhanakumar na oibaga loina M Susil na manager gi thodang lauri Manipur gi football masana gi puwari da masak nairaba football team ama oiriba team asina thasigi nipanda chathariba tarani thoi suba Manipur State League asigi taruk suba league ta traw kwa kaithel ga lamba taunaragani Kuntra Taret Suba State Open Case Prize Tennis Championship ki Under 12 Boys ki final da Neeraj TS amadi Vicky Sagol Sem anina lamba taunaragani Manipur Tennis Association sinduna lamfel pata laiba Officers Club ki Deco Trafta ngasi sana ki ba Under 12 Boys ki ahan ba semi final da Neeraj TS na Sankar bu point taruk ohum amadi taruk anida aduga ani suba semi final dana Vicky Sagol Sem na aswajit bu point taruk ama amasung taret manga da mai thiba pi ki bani chathariba championship asigi men's singles ki match singda T Brojen na Joshua Rahul Pamai bu point taruk ohum amadi taruk ohum da Busan Haubam na N Premjit bu point taruk mari ohum taruk amadi tara tarukta maithiba pibangam ki tennis championship asida chahi tara mari khakta makhada laiba nupi machagi sanaroi taruk chahi tara mari makhada laiba nupa machagi sanaroi nipan chahi tara ni thoi makhada laiba nupa machagi sanaroi nipan men's open ki sanaroi tara ni thoi men's open doubles ki sanaroi tara nipan amadi chahi nifu manga ki mata ki senior doubles tana sanaroi kuni thoi na saruk yari championship asigi hayeng makhata ba match sanaragani Limbo skating da Guinness World Record thamkraba Master Tilok Kaisam da Chief Minister Sri N Birena lupa lakh manga ngasi piragani haina lauthokre New Delhi da laiba Manipur Bhavan da ngasi paisa asi pigani haina lauthokhibani aroi bada bulletin asigi headlines amuka hanna miyam da thamjake Media and Parliamentary Reporting haibehiram da seminar ama pangthokre Assembly gi proceedings sing asi pangphong da phongba yade haina veteran politician ojoina phongdokre Police na MDS ke hane ki project director gi lamlongai da laiba yumda ahumlak subo oina red chathakre personal computer yauna maru oiba che chang kaya fagat kre hairi Awang nongpo ki yellow mi se ngak nana ba semba
ngak senba amadi mahusa gi potok sing ngak senduna thamnana ba ahan Western Himalayan People's Convention na phongdokre genocide ki awaba nanglaba Myanmar gi Rohingya furup singda mateng pangbina ba Manipur Muslim singna India government ke pukning sing singlakli amasung India amasung Myanmar ani gi marakta hena faba mari lehanana ba leibak ani na ngasi MOU manga khujek pinakre